ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯩꯃ ꯁꯝꯁꯥꯡꯕꯤ꯫ ꯂꯧꯕꯤꯔꯁꯤ ꯂꯩꯃ ꯁꯝꯁꯥꯡꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯌꯨꯝꯕꯥꯟꯗꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯂꯥꯏꯅꯤꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯤ ꯙꯔꯃ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯁꯛꯂꯣꯟ ꯀꯌꯥ ꯎꯔꯒ ꯉꯥꯎꯖꯕꯤ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯁꯪꯕꯥꯟꯅꯕ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ, ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯑꯉꯧꯕ ꯑꯃꯁꯨꯡ ꯑꯃꯨꯕ ꯂꯩꯆꯤꯟ, ꯑꯀꯤꯕ ꯄꯣꯛꯂꯤꯕ ꯅꯣꯡꯈꯦꯛ ꯅꯣꯡꯂꯥꯎ, ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥ, ꯈꯣꯡꯂꯛꯂꯤꯕ ꯅꯣꯡ, ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯄꯨ ꯅꯤꯡꯊꯧꯗꯤ ꯁꯣꯔꯥꯔꯦꯟ ꯍꯥꯏꯕ ꯂꯥꯏ ꯑꯗꯨꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯇꯥꯏꯕꯪꯕꯨ ꯈꯪꯍꯟꯅꯕ ꯁꯨꯝꯊꯥꯡ ꯈꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤꯗꯨꯒꯤ ꯊꯥꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯅꯥꯏ ꯚꯛꯇꯁꯤꯡꯕꯨ ꯆꯥꯟꯕꯤꯍꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯃꯅꯥꯏꯗ ꯑꯄꯥꯝꯕ ꯑꯃ ꯅꯤꯌꯨ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯌꯥꯝꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯆꯥ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯊꯣꯛꯈ꯭ꯔꯕ ꯂꯥꯏꯅꯤꯡꯊꯧ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯗꯨ ꯄꯨꯟꯁꯤꯗ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯤꯅꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯅ ꯅꯤꯔꯨꯕ ꯕꯣꯔꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯄꯗ ꯀꯞꯂꯝꯃꯤ꯫ ꯀꯔꯝꯅ ꯌꯨꯝꯕꯥꯟꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯀꯔꯤ ꯎꯄꯥꯏꯅ ꯑꯣꯏꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯒ ꯂꯥꯏꯅꯤꯡꯊꯧ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯑꯋꯥꯕꯁꯤ ꯃꯥꯒꯤ ꯁꯃꯨ ꯌꯥꯏꯁꯥꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯈꯪꯅꯤꯡꯕꯅ ꯃꯕꯨꯡꯉꯣꯗ ꯌꯥꯏꯁꯥꯅ ꯑꯁꯨꯝ ꯍꯪꯂꯝꯃꯤ꯫ ꯁꯣꯔꯥꯔꯦꯟꯅ ꯃꯥꯂꯦꯝꯗ ꯆꯠꯇꯨꯅ ꯚꯛꯇ ꯂꯥꯏꯅꯤꯡꯕꯤ ꯑꯃꯗ ꯕꯣꯔ ꯑꯃ ꯄꯤꯔꯨꯕꯒꯤ ꯋꯥꯔꯤ ꯁꯃꯨ ꯌꯥꯏꯁꯥꯗ ꯇꯝꯂꯝꯃꯤ꯫ ꯀꯔꯤ ꯎꯄꯥꯏꯅ ꯅꯨꯄꯤꯗꯨꯕꯨ ꯃꯆꯥ ꯑꯃ ꯐꯪꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯦ꯫ ꯆꯤꯟꯇꯥ ꯄꯨꯕꯒꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯥꯏꯁꯥꯅ ꯍꯥꯏꯖꯔꯛꯏ, ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯃꯥꯂꯦꯝꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯒ ꯃꯔꯤ ꯑꯃꯇꯪ ꯊꯝꯂꯒ ꯃꯈꯣꯏꯕꯨ ꯇꯦꯡꯕꯥꯡꯅꯤꯡꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯤꯟꯊꯥ ꯀꯣꯛꯅꯕ ꯊꯧꯔꯥꯡ ꯑꯃꯇꯪ ꯄꯥꯏꯈꯠꯆꯒꯦ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯌꯥꯏꯁꯥ, ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯅꯕ ꯑꯩꯅ ꯅꯉꯣꯟꯗ ꯊꯧꯗꯥ ꯄꯤꯔꯕꯅꯤ, ꯃꯪꯒꯣꯟ ꯑꯣꯏꯌꯨ꯫ ꯁꯣꯔꯥꯔꯦꯟꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯁꯃꯨ ꯌꯥꯏꯁꯥ ꯑꯍꯤꯡ ꯑꯃ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯅꯤꯡꯕꯤꯒꯤ ꯏꯪꯈꯣꯜꯗ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯏ ꯀꯥꯔꯕ ꯌꯥꯏꯁꯥꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯍꯨꯃꯥꯡ ꯑꯃꯗꯤ ꯃꯍꯤ ꯃꯆꯨꯝꯅ ꯂꯩꯃꯥꯏ ꯆꯣꯟꯈꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯌꯥꯏꯁꯥ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯏꯁꯥꯅ ꯌꯥꯔꯦꯛꯐꯝ ꯑꯗꯨꯗ ꯌꯦꯟꯗꯦꯝ ꯄꯥꯟꯕꯤ ꯑꯃ ꯍꯧꯔꯛꯈꯤ꯫ ꯑꯄꯥꯛꯄ ꯃꯀꯥꯅ ꯂꯦꯞꯊꯨꯝꯅ ꯋꯥꯡꯈꯠꯂꯛꯄꯗ ꯌꯦꯟꯗꯦꯝꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯑꯗꯨꯅ ꯌꯦꯟꯗꯦꯝ ꯑꯗꯨꯒꯤ ꯃꯀꯥ ꯑꯃ ꯍꯦꯛꯂꯒ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯦꯟꯗꯦꯝ ꯄꯥꯟꯕꯤ ꯑꯗꯨ ꯀꯪꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯕꯤꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯋꯥꯕꯒꯨꯝ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯃꯪꯗ ꯁꯣꯔꯥꯔꯦꯟꯅ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, ꯍꯦ ꯄꯨꯛꯆꯦꯟ ꯆꯦꯠꯄꯤ, ꯅꯪ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯕꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯒꯅꯤ꯫ ꯃꯄꯥꯗꯤ ꯑꯩꯒꯤ ꯁꯃꯨ ꯌꯥꯏꯁꯥꯅꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯁꯣꯔꯥꯔꯦꯟꯒꯤ ꯅꯣꯡꯗꯝꯈꯣꯟꯅꯤ ꯈꯜꯂꯒ ꯃꯍꯥꯛ ꯑꯋꯥꯕ ꯄꯨꯝꯕ ꯅꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯤꯡꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯈꯤ꯫ ꯑꯉꯥꯡꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯔꯥꯁꯤꯒꯨꯟ ꯆꯪꯈꯣꯟꯕꯤ ꯑꯣꯏꯅ ꯆꯥꯎꯈꯠꯂꯛꯂꯦ꯫ ꯃꯥꯒꯤ ꯃꯨꯁꯨꯛ ꯃꯨꯔꯕ ꯁꯥꯡꯂꯕ ꯁꯝꯗꯨ ꯌꯦꯡꯂꯒ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯃꯤꯡ ꯁꯝꯁꯥꯡꯕꯤ ꯊꯣꯜꯂꯝꯃꯤ꯫ ꯁꯝꯁꯥꯡꯕꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯂꯝꯖꯥꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯛꯄ ꯇꯥꯔꯦ꯫ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯃꯤꯃꯥꯡ ꯊꯣꯛꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯃꯃꯥꯗ ꯃꯄꯥ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯇꯠꯇꯅꯇ ꯂꯩꯔꯝꯃꯤ꯫ ꯀꯔꯝꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯁꯤꯒꯦ ꯈꯟꯕꯗ ꯂꯥꯏꯅꯤꯡꯕꯤ ꯂꯣꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯔꯥꯔꯦꯟꯒꯤ ꯃꯐꯝꯗ ꯑꯋꯥꯕꯒꯤ ꯋꯥꯀꯠ ꯊꯥꯡꯒꯠꯇꯨꯅ ꯇꯦꯡꯊꯥꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯎꯕꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯃꯉꯣꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯈꯥꯡ ꯀꯟꯕꯤ, ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯆꯥꯗ
ꯑꯁꯦꯡꯕ ꯃꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯛꯎ꯫ ꯑꯆꯤꯛꯄ ꯎꯃꯪ ꯑꯃꯗ ꯅꯣꯡꯃ ꯅꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯅꯆꯥꯕꯨ ꯀꯧꯍꯜꯂꯨ꯫ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯃꯁꯛ ꯈꯪꯅꯍꯜꯂꯨ꯫ ꯃꯆꯥꯅ ꯈꯨꯗꯣꯡ ꯊꯤꯔꯕꯗꯤ ꯃꯄꯥ ꯇꯦꯡꯕꯥꯡꯒꯤꯗꯃꯛ ꯃꯤꯀꯨꯞꯇ ꯊꯨꯡꯂꯒꯅꯤ꯫ ꯑꯩꯒꯤ ꯋꯥ ꯊꯥꯖꯧ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯅꯤꯡꯕꯤ ꯃꯆꯥꯒꯤꯗꯃꯛ ꯏꯀꯥꯏꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒꯦ ꯈꯟꯅ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ ꯃꯆꯥꯕꯨ ꯎꯃꯪ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯄꯨꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯃꯃꯥꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯝꯁꯥꯡꯕꯤꯅ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯌꯥꯏꯁ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯦ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯁꯅꯥꯒꯤ ꯆꯔꯩꯅ ꯀꯨꯞꯄ, ꯂꯨꯄꯥꯒꯤ ꯑꯆꯧꯕ ꯃꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯕ, ꯂꯥꯏꯕꯛꯇ ꯃꯅꯤꯅ ꯊꯥꯟꯕ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯕ ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯅꯤ ꯄꯨꯟꯈꯤꯕꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯁꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯗꯦꯕꯤ, ꯃꯃꯥ ꯑꯣꯏꯕꯤ, ꯅꯪꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯪꯒꯤ ꯊꯧꯖꯥꯟꯗꯒꯤ ꯉꯁꯤ ꯑꯩꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯔꯦ꯫ ꯖꯨꯒ ꯀꯌꯥ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯕꯨ ꯃꯪꯐꯥꯎꯅꯍꯜꯂꯦ꯫ ꯑꯩ ꯑꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ꯫ ꯍꯪꯒꯣꯏꯒꯅꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯎ ꯆꯪꯁꯤꯜꯂꯛꯎ ꯏꯄꯥꯒꯤ ꯅꯥꯛꯇ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯏꯁꯅ ꯃꯆꯥꯕꯨ ꯃꯅꯥꯇꯣꯟꯅ ꯃꯀꯣꯛꯇ ꯍꯟꯅ ꯍꯟꯅ ꯅꯥꯟꯕꯤꯔꯒ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯌꯥꯏꯁꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯅꯃꯥ ꯅꯆꯥꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯁꯣꯔꯥꯔꯦꯟꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯃꯥꯂꯦꯝꯗ ꯂꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ꯫ ꯃꯥꯂꯦꯝꯗ ꯂꯩꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯒꯤ ꯇꯦꯡꯕꯥꯡꯒꯤꯗꯃꯛ ꯑꯩꯅ ꯊꯥꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯞꯂꯤꯕ ꯃꯅꯤ ꯑꯁꯤ ꯂꯧꯍꯧꯔꯣ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯃꯁꯤꯕꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯅ ꯃꯄꯣꯛ ꯑꯍꯨꯝꯂꯛ ꯁꯥꯌꯣꯟꯗꯨꯅ ꯄꯣꯛꯄꯒꯤ ꯋꯥꯔꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯒꯅꯤ꯫ ꯌꯥꯏꯁꯅ ꯂꯥꯏꯕꯛꯇꯒꯤ ꯃꯅꯤ ꯂꯧꯊꯣꯛꯂꯒ ꯃꯆꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯝꯁꯥꯡꯕꯤ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯏꯀꯥꯏꯖꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯦ꯫ ꯁꯝꯁꯥꯡꯕꯤꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯣ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯗꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯃꯃꯥꯅ ꯃꯥꯕꯨ ꯃꯅꯤꯡ ꯊꯨꯡꯅ ꯄꯤꯖ ꯄꯤꯊꯛꯄ, ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯊꯣꯟꯕꯤꯕ ꯈꯛ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯐꯣꯠꯄ ꯐꯅꯦꯛ ꯁꯦꯠꯂꯝꯃꯤ, ꯁꯦꯒꯥꯏꯕ ꯏꯟꯅꯐꯤ ꯏꯜꯂꯝꯃꯤ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯑꯀꯥꯏꯕ ꯄꯨꯟ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯁꯝꯁꯥꯡꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯍꯤꯗꯦꯟꯗ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯍꯤꯗꯤꯡꯉꯥ ꯂꯂꯣꯟꯕꯁꯤꯡ ꯇꯨꯔꯦꯟꯒꯤ ꯃꯌꯥꯃꯛꯇꯗ ꯍꯤ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯁꯅꯥꯕꯨꯟ ꯄꯨꯕꯤ ꯄꯥꯝꯗꯦ, ꯁꯦꯒꯥꯏ ꯄꯨꯕꯤ ꯄꯥꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯍꯤꯗꯦꯟ ꯑꯗꯨꯃꯛꯇꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯁꯅꯥꯕꯨꯟꯒ ꯁꯝꯁꯥꯡꯕꯤꯒꯤ ꯀꯥꯏꯔꯕ ꯄꯨꯟꯒ ꯑꯣꯟꯅꯔꯝꯃꯤ꯫ ꯃꯇꯥ ꯑꯇꯩꯁꯨ ꯁꯅꯥꯕꯨꯟꯒꯤ ꯃꯍꯨꯠꯇ ꯄꯨꯟ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯇꯨꯔꯦꯟꯗ ꯍꯤ ꯍꯣꯜꯂꯤꯕ ꯍꯤꯗꯤꯡꯉꯥ ꯂꯂꯣꯟꯕꯁꯤꯡꯅ ꯍꯥꯏꯔꯛꯈꯤ, ꯐꯅꯦꯛ ꯑꯐꯣꯠꯄ ꯁꯦꯠꯄꯤ ꯄꯥꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯀꯅꯥꯅ ꯐꯅꯦꯛ ꯑꯐꯣꯠꯄ ꯁꯦꯠꯂꯤꯕꯅꯣ ꯍꯥꯏꯅ ꯃꯍꯩ ꯃꯍꯩ ꯌꯦꯡꯅꯩ꯫ ꯁꯝꯁꯥꯡꯕꯤ ꯈꯛ ꯁꯦꯠꯂꯝꯂꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯍꯟꯕ ꯐꯅꯦꯛ ꯁꯦꯒꯥꯏꯔꯒ ꯐꯣꯠꯅꯔꯝꯃꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯇ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯍꯟꯕ ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃ ꯁꯝꯁꯥꯡꯕꯤꯕꯨ ꯁꯦꯠꯍꯜꯂꯒ ꯃꯈꯣꯏꯅ ꯑꯐꯣꯠꯄ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯍꯤꯗꯤꯡꯉꯥ ꯂꯂꯣꯟꯕꯁꯤꯡꯅ ꯁꯝꯁꯥꯡꯕꯤꯒꯤ ꯐꯖꯕ ꯁꯤꯡꯊꯥꯗꯨꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯂꯦ꯫ ꯑꯉꯥꯡꯕ ꯐꯅꯦꯛ ꯁꯦꯠꯂꯤꯕꯤ, ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏꯔꯤꯕꯤ, ꯄꯂꯦꯝ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯃꯣꯝꯅꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗꯣ, ꯊꯃꯣꯏꯕꯨꯁꯨ ꯍꯨꯈ꯭ꯔꯦꯗꯣ꯫ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛ ꯀꯂꯛ ꯃꯤꯍꯧꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯂꯣꯟꯅ ꯁꯝꯁꯥꯡꯕꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯐꯖꯅ ꯁꯤꯟꯅꯗꯨꯅ ꯅꯣꯡꯃ ꯃꯈꯣꯏꯅ ꯁꯝꯁꯥꯡꯕꯤꯕꯨ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯒ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯤꯡꯕꯨꯟ ꯁꯦꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯝꯁꯥꯡꯕꯤꯕꯨ ꯃꯇꯥꯁꯤꯡꯅ ꯐꯥꯔꯒ ꯎꯔꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥ ꯀꯩꯅ ꯆꯥꯈꯤꯅꯕ ꯍꯨꯟꯗꯣꯛꯂꯝꯂꯦ꯫
ꯃꯇꯥꯁꯤꯡꯅ ꯃꯌꯨꯝ ꯌꯧꯔꯒ ꯁꯝꯁꯥꯡꯕꯤꯗꯤ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤ ꯑꯃꯠꯇꯅꯁꯨ ꯁꯝꯁꯥꯡꯕꯤꯕꯨ ꯊꯤꯔꯨꯅꯕ ꯆꯣꯡꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯅꯤꯡꯕꯤꯗꯨ ꯃꯆꯥ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯌꯥꯆꯪꯕ ꯃꯇꯨꯡ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯝꯁꯥꯡꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯥꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯎꯔꯤꯅ ꯄꯨꯜꯂꯒ ꯑꯁꯣꯡꯕ ꯎꯃꯪꯗ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯄꯥꯕꯨ ꯀꯧꯖꯕꯗ ꯁꯥꯃꯨ ꯁꯪꯒꯨ ꯑꯃ ꯂꯥꯛꯇꯨꯅ ꯄꯨꯜꯂꯤꯕ ꯎꯔꯤ ꯊꯥꯗꯣꯛꯄꯤꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯁꯝꯁꯥꯡꯕꯤꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯨꯟꯅ ꯇꯥꯔꯕꯤ ꯂꯥꯏꯅꯤꯡꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯖꯗꯦ꯫ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯋꯥꯐꯝꯁꯤ ꯋꯥꯀꯠꯂꯨꯕꯗ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯇꯥꯔꯛꯀꯅꯤ꯫ ꯅꯪ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯣꯠꯇꯨꯅ ꯂꯩꯕꯅ ꯐꯔꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ? ꯑꯩꯈꯣꯏ ꯇꯟꯖꯥ ꯑꯃꯇꯪ ꯌꯦꯡꯈꯤꯁꯤ"꯫ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯥꯏꯕꯗ ꯊꯥꯖꯈꯤꯕ ꯈꯨꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯝꯁꯥꯡꯕꯤ ꯃꯥꯡꯈ꯭ꯔꯦ, ꯊꯤꯔꯨꯕꯒꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯆꯥ ꯑꯊꯛ ꯅꯤꯔꯨꯕ ꯉꯝꯗꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯅ ꯌꯥꯍꯧꯅꯗ꯭ꯔꯤꯉꯩ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯁꯝꯁꯥꯡꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩꯗ ꯍꯤꯗꯤꯡꯉꯥ ꯂꯂꯣꯟꯕ ꯈꯔ ꯀꯥꯈꯠꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤꯗꯨ ꯌꯦꯡꯂꯒ ꯑꯃꯅ ꯍꯥꯏꯔꯛꯈꯤ, "ꯀꯤꯒꯅꯨ, ꯆꯤꯡꯅꯒꯅꯨ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅꯤ, ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯅ ꯅꯪꯕꯨ ꯎꯕ ꯌꯥꯎꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯕꯁꯨ ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯔꯣꯏ꯫ ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ꯫ ꯏꯕꯦꯝꯃꯒꯤ ꯌꯨꯝꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯝꯅ ꯊꯨꯅ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯂꯒꯅꯤ"꯫ ꯁꯝꯁꯥꯡꯕꯤ ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯇꯥꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯃꯔꯣꯏ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯣꯡ-ꯄꯦ ꯈꯟꯗꯨꯅ ꯗꯣꯂꯥꯏꯊꯛꯇ ꯂꯥꯏꯅꯤꯡꯕꯤꯒꯤ ꯌꯨꯝꯗ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯂꯥꯏꯅꯤꯡꯕꯤꯒꯤ ꯌꯨꯝꯗ ꯄꯩꯔꯝꯃꯤ꯫ ꯑꯀꯟꯕ ꯌꯥꯊꯪ ꯏꯟꯕꯗ ꯁꯝꯁꯥꯡꯕꯤꯕꯨ ꯏꯃꯨꯡꯗꯒꯤ ꯃꯃꯥꯅ ꯀꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯍꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅꯔꯝꯃꯤ꯫ ꯁꯝꯁꯥꯡꯕꯤꯕꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕꯒꯤ ꯋꯥꯐꯝ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯂꯛꯄꯗꯒꯤ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯀꯤꯕꯅ ꯅꯤꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯝꯁꯥꯡꯕꯤꯗ ꯂꯪꯖꯈꯤꯕ ꯃꯔꯥꯟ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯝꯁꯥꯡꯕꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇꯅ ꯃꯇꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯈꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯃꯥ ꯃꯆꯥꯕꯨ ꯗꯣꯂꯥꯏꯗ ꯀꯥꯈꯠꯍꯟꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯦ꯫ ꯁꯝꯁꯥꯡꯕꯤꯅ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯜꯂꯛꯄ ꯆꯍꯤ 50 ꯐꯥꯔꯛꯄꯒ ꯃꯄꯥꯔꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯐꯖꯔꯕ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯌꯦꯡꯂꯒ ꯀꯣꯅꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯀꯧꯅꯈ꯭ꯔꯦ꯫ ꯃꯄꯥꯔꯤꯅ ꯆꯍꯤ 3 ꯁꯨꯔꯛꯂꯕ ꯃꯇꯝꯗ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯅꯣꯡꯃ ꯀꯣꯅꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯗ ꯑꯉꯥꯡ ꯁꯤꯟꯅꯔꯝꯂꯒ ꯃꯅꯥꯏ ꯃꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯄꯥꯝ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯤ ꯃꯃꯥ ꯂꯥꯏꯅꯤꯡꯕꯤꯒ ꯑꯍꯤꯡ ꯑꯃ ꯂꯩꯃꯤꯟꯅꯔꯒ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯎꯃꯪ ꯂꯝꯕꯤꯗ ꯄꯔꯂꯣꯏꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯅꯥꯏꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯔꯥꯅꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯃꯥꯡꯅꯈ꯭ꯔꯦ꯫ ꯂꯩꯃ ꯁꯝꯁꯥꯡꯕꯤꯗꯤ ꯎꯀ꯭ꯔꯣꯡ ꯑꯃꯗ ꯆꯪꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒ ꯅꯨꯃꯤꯠ ꯇꯞꯅ ꯇꯞꯅ ꯅꯦꯝꯊꯔꯛꯈꯤ꯫ ꯃꯊꯟꯇ ꯎꯃꯪꯗ ꯀꯔꯝꯅ ꯂꯦꯛꯀꯅꯤ ꯈꯜꯂꯨꯕꯗ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯦꯡ ꯅꯤꯕꯗꯤ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯃꯄꯥꯕꯨ ꯊꯑꯣꯏꯈꯤꯗꯦ꯫ ꯑꯁꯣꯏꯕ ꯑꯗꯨꯒꯤꯗꯃꯛ ꯏꯀꯥꯏꯖꯕ ꯂꯩ꯫ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯎꯁꯥ ꯀꯥꯔꯣꯡ ꯑꯃꯗ ꯐꯝꯂꯒ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯃꯊꯛꯇꯒꯤ ꯀꯨꯝꯗꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯥꯗ ꯃꯩꯇꯥꯟꯃꯨꯛ ꯃꯨꯕꯤ, ꯃꯃꯤꯠꯅ ꯀꯣꯔꯐꯨꯃꯨꯛ ꯂꯥꯎꯕꯤ, ꯃꯔꯨ ꯈꯣꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯡ ꯐꯩꯒꯟ ꯑꯃ ꯂꯦꯡꯕꯥꯟꯗ ꯄꯨꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫
Hingsabi aduna asumna sonbasu tarami. Mihing manam nammida. Aina pairiba asidagi oiraba zatla. Masi ahingba migi manamne. Hingsabi aduna ising thaknaba leiraida leptuna hek non thakibaga. Ikhang khangbagum tunglomda khongpham ama halakhi. Ising manungda nupigi mami ama taribado masagi mamini khanduna ma yamna haraurami. Phajaraba sakpham maduna sumkhrabagum ma tumina yenglame. Mabukningda khankhi. Aina asuk yamna phajaraga ima ipana sakthibi hairibasi macha oibagi nungsiduna tauriba zatni. Hingsabi aduna harauduna mathanta jagoi sarame. Madu ubada leima samsangbi khangba ngamdraduna nokthokre. Nokpagi khonjen tabada hingsabi uthakta yenglakhi. Ma leima samsangbibu ubada saubana ngarang ngangduna makhong thanglamme. Hingsabina wai taraba leima samsangbigi masam lamlaga singtharami. Leima samsangbi uthaktagi pukhrida tare. Hingsabina mahakbu isingda namsinduna hatnaba hotnarami. Mahak siba tare khalakpa mikupta phijida punba mani lauthoklaga puknung yauna yosillami. Hauzik mahaki thawaina thengu onkibada manidusu loinaduna satkirami. Hingsabina siriba nupiado isingdagi singkhatuna yengbada leibak adugi maharani leima samsangbini haiba khangkhre. Magi mayagi sakti sijinnaduna leima samsangbigi haksang manungda masagi thawaina sanglamme. Leima samsangbigi sakpham karisu kaidana hingalakle. Adubu pukning wakhandi hingsabi adugi oikhirame. Hingsabina onkhiba maharani samsangbi khongnang makhongda phamduna leirame. Umangda maharani gi khongbuna khudong thiba nangbagi pau phangbadagi thiba lakhiba ningthaugi manai singna khongnang makhongda phamliba maharani bu thengnakhre. Makhoina maharani bu konungda poraklame. Hauzik konungda maharani gi lamsat sajat mahausaga iman manadaba ipang pangsinbagum taurakpasida ningthau yaungna miyam ingangaknarame. Adubu umangi lambida thengnakiba akanba nonglei nungsitka mayoknabada aki akhang nangkibadagi oiramgani haina phamnaiba singna ningthaubu themjillame. Summi maharani do sayon kharagi matungda konunggi satnaron maharani gi thausin thaurang ningthaugi seba sapsana khangkhre. Matam pumnamakta ningthaugi aronba wa tana phamse maharani na oikre. Thengu onkhrabi leima samsangbi mapana piramba manigi panganna maharani oiramba mapok kaudri. Machabu ningsingduna tattana kaplamme. Nongmadi nga phaba amagi langda thengudu thurame. Mabu soidana hatlaga nikhangbana mapagi mani thibong thirinda lotlamme. Mathwaisu manisu lotliba maphamda leirame. Nga phabana thengu hatlaga semlaba mathibong marin hundoklaga magi inkhonchu thekta thamlamme. Ikui kuidana mafam adudagi leihau panbi ama haurakhi. Sahi ahungi matungda leihau panbi khoithum naraba manam senba lei satlamme. Matam asum haukhiba khanghaude leima samsangbina poksaba ningthau machado pungkak chaurakle. Nongma konungi angang mamanaba kharaga loinana Rajkumardu mafam kayada sanaba chatlamme. Makhoina nga phabagi inkhonda satliba sana machugi leihau urure. Angang singna uthakta kaduna apamba leihau heklaga makhada thadarakhi. Adubu Rajkumardi matolomna kakhattuna khwaidagi phajaba leihau ama heknaba hotnarame. Matam asida una usa maraktagi menglaba nungsiraba khonjen amana hairakhi. Imagi ibungo aihakti achamba leihau natte. Nangbu pokpi nama leima samsangbine. Aibu umangda hingsabina hatlabada aigi thawaina mathang sayolakpana leihau panbi asi oina horakpani. Hauzik konungda leiribi maharani ado aibu hatkhiba hingsabi aduni. Mana leibak asi tumna mangalakadauri. Nang seksillo leibak prajabu napa ningthaubu loinana nama aibu kallo. Leibakna saba nupi amagi murtida aina olaba panbi asigi leihau pareng ama huplabadi nama aigi hanagi sakpham olakkani. Wafam asi nang kanadasu tamthokano. Wahi singsi tabada
ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯀꯤꯕꯒꯨꯝ ꯉꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯗꯨꯗ ꯂꯥꯏꯕꯛ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯀꯣꯅꯨꯡꯗ ꯍꯜꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯂꯥꯏ ꯁꯥꯕ ꯑꯃ ꯀꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯕꯥꯛꯅ ꯁꯥꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯄꯥꯝꯕꯁꯤ ꯄꯥꯡꯊꯣꯛꯅꯕ ꯅꯤꯡꯊꯧꯅ ꯃꯨꯔꯇꯤ ꯁꯥꯕ ꯑꯃ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯡꯁꯥꯕꯤꯅ ꯀꯣꯅꯨꯡꯒꯤ ꯁꯨꯝ-ꯁꯣ ꯄꯥꯏꯕꯗ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛꯇꯁꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗ ꯁꯥꯗꯥꯟꯕ ꯃꯤ 10 ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥꯔꯝꯃꯤ꯫ ꯆꯠꯈꯤꯕ ꯈꯣꯡꯕꯨ ꯑꯌꯥꯝꯕꯅ ꯍꯜꯂꯛꯈꯤꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯩꯍꯥꯎ ꯑꯣꯟꯈ꯭ꯔꯕꯤ ꯃꯃꯥꯒꯤ ꯋꯥ ꯊꯥꯖꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯊꯥꯞꯄ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯕꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯃ ꯑꯉꯥꯡ ꯑꯗꯣ ꯂꯩꯍꯥꯎ ꯍꯧꯐꯝꯗ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ?" ꯃꯃꯥꯅ ꯇꯥꯛꯂꯛꯈꯤ, "ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯅꯃꯥ ꯑꯃꯨꯛ ꯑꯣꯜꯂꯛꯂꯕꯗꯤ ꯃꯄꯣꯛ 3 ꯂꯥꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯄꯥꯒ ꯃꯔꯤ ꯂꯥꯞꯊꯣꯛꯅꯈꯤꯗꯨꯅ ꯇꯦꯡꯕꯥꯡ ꯐꯪꯕ ꯋꯥꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯣꯏꯅ ꯂꯩꯈꯤꯒꯦ꯫ ꯅꯪ ꯎꯃꯪꯗ ꯆꯠꯂꯨ, ꯑꯗꯨꯒ ꯍꯥ ꯏꯄꯨ ꯁꯣꯔꯥꯔꯦꯟꯒꯤ ꯌꯥꯏꯁꯥ, ꯏꯃꯥ ꯏꯄꯥꯒꯤ ꯌꯦꯛꯅꯕ ꯃꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯥꯎꯔꯨ꯫ ꯍꯤꯡꯁꯥꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯜꯂꯨ." ꯃꯃꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯎꯃꯪꯗ ꯆꯠꯇꯨꯅ ꯃꯄꯨ ꯌꯥꯏꯁꯥꯗ ꯋꯥꯀꯠꯂꯨꯔꯦ꯫ ꯁꯥꯎꯔꯕ ꯌꯥꯏꯁꯥꯅ ꯊꯥꯔꯛꯄ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯗ ꯂꯩꯕ ꯁꯥꯃꯨꯁꯤꯡꯅ ꯂꯩꯃ ꯁꯝꯁꯥꯡꯕꯤꯒꯤ ꯌꯦꯛꯅꯕ ꯍꯤꯡꯁꯥꯕ ꯍꯤꯡꯁꯥꯕꯤ ꯇꯨꯝꯅ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯥꯟꯗꯥꯗꯨꯅ ꯍꯤꯡꯁꯥꯕꯤ ꯃꯍꯥꯔꯥꯅꯤꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯈꯨꯗꯛꯇ ꯂꯩꯍꯥꯎ ꯍꯦꯛꯇꯨꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤꯗ ꯍꯨꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯃꯨꯔꯇꯤꯗꯨ ꯂꯩꯃ ꯁꯝꯁꯥꯡꯕꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯣꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯊꯧꯗꯣꯛꯁꯤꯡꯁꯤ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯏꯃꯥ ꯏꯃꯥ, ꯅꯨꯡꯁꯤꯕꯤ ꯏꯃꯥ, ꯂꯩꯇꯦ ꯇꯥꯏꯕꯪꯗ ꯅꯪꯒꯨꯝꯕꯤ ꯑꯃ, ꯀꯠꯊꯣꯛꯂꯕꯤꯅꯤ ꯅꯪꯗꯤ ꯅꯄꯥꯔꯤꯒꯤꯗꯃꯛ, ꯑꯋꯥꯕ ꯀꯥꯎꯔꯕꯤꯅꯤ ꯅꯃꯣꯝꯒꯤꯗꯃꯛ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫